Okay, welcome. Ngasigi tangna thangba mikupsida sinaw mayam taramna okseri. Ngasigi session si hawdokpa yanabgi tanjadu laminasi maruoida ngasi akoina neinajagadawrisi akogi Phoenix ecosystem ga iroinana saphongaiba amasung Phoenix ecosystem si karino masing manungda akoina kari facility akoina phangba yaba amasung kari tawba yaba loinana Phoenix ki magi partnersing karino magi future project na sing bahpetang ay sarang naina jaraganta maroi na ngasigi topic si kugi Phoenix amasung gi partnership ama oriba ngasigi international company oriba Aureus Holdings uh, Orience Alliance Holdings Private Limited South Africa gi kugi gold mining company physical gold mining tawriba company sigi hodokpa koi akopa malo khara khaminara matungda koi masidagi haiba ecosystem tagi koi ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯤꯡ ꯋꯦꯕ 4.0 ꯉꯁꯤꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯆꯦꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯕꯗꯤ ꯉꯁꯤ ꯍ꯭ꯌꯨꯃꯦꯟ ꯏꯟꯇꯦꯂꯤꯖꯦꯟꯁ AI ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯣ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯕ꯭ꯂꯣꯛꯆꯦꯟꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯤꯡ ꯋꯦꯕ 4 ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕꯗꯤ ꯀꯣꯝꯕꯤꯅꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯖꯤꯔꯣ ꯅꯣꯂꯦꯖ ꯄ꯭ꯔꯨꯐ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅꯁꯨ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯤꯖꯤꯟꯅꯍꯟꯕ ꯉꯝꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯦꯕ 4 ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯦꯕ 4 ꯇꯦꯛꯅꯣꯂꯣꯖꯤꯁꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯋꯥꯂꯦꯠ ꯍꯥꯏꯔꯤꯕ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯋꯥꯂꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯗ ꯑꯦꯚ꯭ꯔꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯥꯒꯤ ꯂꯣꯟꯆ ꯄꯦꯗ ꯃꯥꯒꯤ ꯂꯣꯟꯆꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯐꯤꯅꯤꯛꯁꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟꯆ ꯄꯦꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯨꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯤꯒꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒ ꯆꯨꯡꯁꯟꯅꯔꯀꯥꯟꯗ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯒꯠꯄ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯦꯛꯖꯥꯝꯄꯜ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯇꯧꯔꯝꯃꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯗꯛꯇꯨꯒꯤ ꯑꯥꯏꯇꯦꯝꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯆꯪꯉꯤ ꯑꯗꯣ ꯃꯣꯜꯗ ꯆꯪꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯚꯦꯔꯥꯏꯇꯤꯁ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯐꯪꯉꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯉꯁꯤ ꯁꯣꯞꯄꯤꯡ ꯃꯣꯜꯒꯤ ꯃꯣꯗꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯤꯅꯤꯛꯁꯅ ꯄꯨꯊꯣꯔꯛꯏꯁꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯗꯛ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯐꯤꯅꯤꯛꯁꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯔꯣꯏꯅꯅ ꯂꯩꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯒꯤꯁꯤꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯑꯃꯨꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯝ ꯁꯥꯡꯅ ꯃꯇꯨꯡꯗ ꯆꯠꯇꯕꯤꯗ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯁꯦ ꯑꯩ ꯑꯣꯔꯤꯌꯥꯁꯇ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯌꯦꯡꯍꯟꯖꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯆꯦꯠ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇ꯭ꯔꯥꯐꯤꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯤꯅꯤꯛꯁꯀꯤ ꯏꯀꯣꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯥꯏꯚꯅꯤ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯩꯔꯣꯏ ꯑꯣꯜꯔꯦꯗꯤ 48 ꯀꯟꯇ꯭ꯔꯤꯁꯇ ꯌꯧꯔꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯤꯅꯤꯛꯁ ꯏꯀꯣꯁꯤꯁꯇꯦꯝꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯖꯦꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯤꯁꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯗꯤ ꯐꯤꯅꯤꯛꯁ ꯏꯀꯣꯁꯤꯁꯇꯦꯝꯁꯤ ꯑꯣꯔꯤꯖꯤꯟ ꯏꯟꯗꯤꯌꯥꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯏꯁꯇꯦꯠꯁ ꯚꯤꯌꯦꯠꯅꯥꯝ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁ꯭ꯋꯤꯗꯦꯟ ꯂꯩꯔꯦ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯑꯦꯃꯤꯔꯦꯠꯁ ꯂꯩꯔꯦ ꯄꯥꯀꯤꯁꯇꯥꯟ ꯁ꯭ꯄꯦꯟ ꯑꯣꯁꯇ꯭ꯔꯤꯌꯥ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯅꯆꯤꯡꯕ ꯅꯦꯗꯔꯂꯦꯟꯁ ꯕꯪꯒ꯭ꯂꯥꯗꯦꯁ ꯖꯄꯥꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏꯅ ꯃꯤꯡꯁꯦ ꯄꯟꯖꯔꯔꯣꯏꯒꯦ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤ ꯑꯩꯈꯣꯏ ꯚꯤꯖꯤꯠ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯇꯦꯜ 48 ꯀꯟꯇ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯧꯔꯕ ꯑꯗꯨꯅ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥꯔ ꯄꯥꯔꯠꯅꯔꯁꯤꯗ ꯆꯪꯖꯔꯀꯥꯟꯗ ꯂꯩꯔꯤꯕꯁꯤ ꯉꯁꯤ ꯐꯤꯅꯤꯛꯁꯀ ꯑꯣꯜꯔꯦꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯇꯧꯔꯒ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯑꯣꯔꯤꯌꯁ ꯑꯦꯂꯥꯏꯟꯁ ꯍꯣꯜꯗꯤꯡꯁ ꯁꯥꯎꯠ ꯑꯐ꯭रिꯀꯥꯟ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯒꯣꯜꯗ ꯃꯥꯏꯅꯤꯡ ꯀꯝꯄꯦꯅꯤꯅꯤ
ꯃꯥꯒꯤ ꯁꯤꯌꯔ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯑꯣꯔꯤꯌꯥꯁꯀꯤ ꯃꯔꯝꯗ ꯑꯩ ꯆꯪꯖꯔꯒ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯗꯥꯎꯟꯂꯣꯗ PDFꯁꯤꯗ ꯆꯪꯕꯤꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯥꯒꯤ ꯑꯦꯐꯤꯂꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯂꯩꯔꯤꯕ overall ꯑꯩꯈꯣꯏꯒꯤ PDF ꯐꯥꯏꯜꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯗꯥꯎꯟꯂꯣꯗ ꯗꯥꯏꯔꯦꯛꯂꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯥꯁꯁꯤꯒꯤ ꯇꯥꯡꯗꯥꯡꯕ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯌꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞꯂꯥꯏꯟꯗ ꯂꯩꯔꯤꯕ QR ꯐꯣꯂꯤꯑꯣ ꯍꯥꯏꯕꯗꯤ ꯗꯤꯖꯤꯇꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯁꯤ QR ꯀꯣꯗ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ID ꯀꯥꯔꯗ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯁꯛꯇꯥꯛ ꯀꯥꯔꯗ ꯑꯃ ꯑꯩꯈꯣꯏ QR ꯒꯤ ꯐꯣꯝꯗ ꯊꯥꯔꯀꯥꯟꯗ ꯍꯥꯏꯔꯤꯕ QRꯗꯣ ꯁ꯭ꯀꯦꯟ ꯇꯧꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯀꯨꯞꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯄ꯭ꯔꯣꯐꯥꯏꯜ ꯐꯪꯕ P2P ꯗꯤꯜ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯔꯆꯦꯟꯗꯥꯏꯁ ꯄꯥꯔꯠꯅꯔ ꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡ ꯄꯣꯔꯇꯦꯜ ꯌꯥꯝ ꯌꯥꯡꯅ ꯂꯣꯟꯆ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯌꯥꯝꯅ ꯑꯊꯨꯕꯗ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯐꯪꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯀ꯭ꯌꯨꯗ ꯂꯩꯔꯤꯕ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯋꯥꯟ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯕꯤꯜꯗꯤꯡ ꯇꯧꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯅ ꯑꯃꯁꯨꯡ ꯆꯥꯎꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯋꯥꯔꯛ ꯇꯧꯕ ꯇꯤꯝ ꯋꯥꯔꯛꯅꯤ ꯑꯁꯤꯗ ꯑꯦꯖ ꯑꯦ ꯏꯟꯚꯦꯁꯇꯔ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯖꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯁ ꯑꯦꯂꯥꯏꯟꯁ ꯍꯣꯜꯗꯤꯡꯁꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯕ ꯌꯥꯕ ꯁꯤꯌꯔ ꯍꯣꯜꯗꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯑꯗꯨꯗꯤ ꯋꯦꯜꯀꯝ ꯇꯨ ꯑꯣꯔꯤꯌꯁ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯏꯐ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯁꯤꯌꯔꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯀꯅꯥ ꯂꯧꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯂꯥꯏꯐ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯍꯣꯔꯦꯟ ꯃꯇꯥꯡ ꯆꯥꯕꯁꯤ ꯌꯦꯡꯍꯟꯖꯒꯦ ꯑꯣꯔꯤꯌꯁ ꯑꯦꯂꯥꯏꯟꯁ ꯍꯣꯜꯗꯤꯡꯁ ꯔꯤꯌꯦꯜ ꯒꯣꯜꯗ ꯔꯤꯌꯦꯜ ꯁꯤꯌꯔꯁ ꯑꯦꯟड ꯔꯤꯌꯦꯜ ꯑꯣꯅꯔꯁꯤꯞ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯟ ꯀꯝꯄꯦꯅꯤꯅꯤ CIPC ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯂꯤꯒꯦꯜ ꯀꯝꯄꯦꯅꯤꯅꯤ ꯍꯥꯏꯔꯤꯕ ꯂꯤꯒꯦꯜ ꯀꯝꯄꯦꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯒꯣꯜꯗ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯁꯅꯥ ꯁꯨꯡꯕ ꯔꯤꯌꯦꯜ ꯁꯤꯌꯔ ꯑꯃꯁꯨꯡ ꯔꯤꯌꯦꯜ ꯑꯣꯅꯔꯁꯤꯞ ꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯔ ꯅꯣꯠ ꯑꯦ ꯏꯟꯚꯦꯁꯇꯔ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯃ ꯃꯄꯨ ꯑꯃ ꯑꯣꯅꯔꯁꯤꯞ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯀꯣ ꯑꯣꯅꯔ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯥꯁ ꯍꯣꯜꯗꯤꯡꯁꯀꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯦꯁꯦꯠ ꯚꯦꯂꯨꯒꯤ ꯑꯦꯀꯣꯔꯗꯤꯡꯂꯤ ꯑꯦꯁꯦꯠ ꯚꯦꯂꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯄꯤꯔꯤꯕ ꯇꯣꯇꯦꯜ ꯁꯤꯌꯔꯁꯤ ꯑꯦꯕꯥꯞ 3 ꯃꯤꯂꯤꯌꯟ ꯍꯥꯏꯕꯗꯤ 30 ꯂꯥꯈꯁ ꯅꯝꯕꯔ ꯑꯣꯐ ꯁꯤꯌꯔꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ 1.4 ꯃꯤꯂꯤꯌꯟꯒꯤ ꯆꯥꯡ ꯍꯥꯏꯕꯗꯤ ꯂꯥꯈ 13ꯒ ꯈꯔ ꯍꯦꯟꯕ ꯁꯤꯌꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯄꯥꯕ꯭ꯂꯤꯛꯇ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯤꯕ ꯁꯤꯌꯔ ꯍꯣꯜꯗꯔ ꯑꯣꯏꯖꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯑꯣꯅꯔꯁꯤꯞ ꯀꯣ ꯑꯣꯅꯔ ꯑꯣꯏꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯦꯁ ꯋꯥꯏꯁ ꯃꯥꯒꯤ ꯐꯪꯕ ꯌꯥꯕ ꯃꯗꯨꯒꯤ ꯐꯦꯁꯇꯨ ꯑꯝꯇꯪ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯌꯔꯁꯤꯡꯒꯤ ꯃꯥꯒꯤ ꯐꯦꯁꯁꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯐꯦꯁꯁꯤ ꯍꯥꯟꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩ ꯑꯝꯇꯪ ꯐꯦꯁꯇ ꯍꯥꯟꯅ ꯆꯪꯖꯒꯦ ꯐꯦꯁꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯤ ꯂꯥꯛꯁꯤ ꯑꯣꯀꯦ ꯁꯤꯌꯔ ꯐꯦꯁ ꯁꯤꯌꯔ ꯐꯦꯁꯇ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯣꯇꯦꯜ ꯁꯤꯌꯔꯁꯤ 14 ꯂꯥꯈ ꯁꯝꯊꯤꯡ ꯂꯩꯔꯤꯕ ꯁꯤꯌꯔꯁꯤ ꯑꯦꯁ ꯃꯥꯒꯤ ꯆꯥꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯁ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯃꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯁꯦꯜ ꯑꯣꯔꯦꯜꯗꯤ ꯍꯧꯈꯤꯕ 25ꯀꯤ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯣꯜꯔꯦꯗꯤ $5ꯗ ꯃꯥꯒꯤ ꯄ꯭ꯔꯤ ꯁꯦꯜ ꯊꯥꯈ꯭ꯔꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯁ 10ꯒꯤ ꯈꯣꯡꯖꯪ ꯑꯃ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯆꯪꯁꯤꯜꯂꯛꯏꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁ 18ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯁ 1 $10ꯗꯒꯤ ꯍꯧꯔꯒ ꯐꯦꯁ 2 ꯐꯦꯁ 3 ꯐꯦꯁ 4 ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯞ ꯇꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯐꯦꯁ 9ꯅꯤ ꯍꯥꯏꯕꯗꯤ $50 ꯄꯥꯔ ꯁꯤꯌꯔ ꯍꯥꯏꯔꯤꯕ ꯒꯣꯜ ꯃꯥꯏꯅꯤꯡ ꯀꯝꯄꯦꯅꯤꯁꯤꯒꯤ ꯁꯤꯌꯔꯁꯤ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯌꯥꯔꯤꯕ ꯁꯤꯌꯔꯁꯤ ꯁꯤꯌꯔ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯤꯒꯦꯜ ꯗꯣꯀꯨꯃꯦꯟꯁꯤꯡ ꯃꯗꯨꯁꯨ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯗꯨꯗ ꯍꯥꯏꯔꯤꯕ $50ꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ $5 ꯆꯥꯡꯗ ꯍꯦꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 6 ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯡ 6 ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯌꯔꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯣꯜꯂꯤ ꯏꯚꯟ
ꯅꯍꯥꯟꯈꯩ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯉꯥ ꯍꯦꯜꯂꯀꯥꯟꯗ ꯉꯁꯤꯗꯤ 9 ꯐꯦꯁ ꯌꯧꯔꯛꯄꯗ $50ꯅꯤ ꯑꯗꯨꯕꯨ ꯅꯦꯛꯁ ꯊꯥꯗ ꯑꯃꯨꯛ $50 ꯍꯦꯜꯂꯒ 55 ꯌꯧꯗꯣꯏꯔꯥ ꯅꯠꯇꯦ ꯅꯣ ꯁꯤꯗ ꯍꯦꯟꯒꯗꯣꯏꯁꯤ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯗꯥꯏꯔꯦꯛꯂꯤ 100ꯇ ꯖꯝ ꯇꯧꯔꯅꯤ 100ꯇꯒꯤ ꯄꯥꯔ ꯃꯟꯊ ꯑꯦꯚ꯭ꯔꯤ ꯃꯟꯊ ꯑꯩꯈꯣꯏꯒꯤ $100 ꯆꯥꯝꯃꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯇꯅ 100 200 300 500 ꯑꯗꯨꯝ ꯂꯥꯛꯇꯅ 800 900 and 1000 ꯃꯥꯒꯤ ꯐꯦꯁ 19 ꯌꯧꯕꯗ 2027ꯒꯤ ꯃꯦ ꯖꯨꯟ ꯑꯗꯨꯋꯥꯏꯗꯀꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ $1000ꯒꯤ ꯚꯦꯂꯨꯁꯤ ꯌꯧꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯤꯌꯔ ꯑꯃꯒꯤ ꯑꯦꯛꯆꯨअल ꯚꯦꯂꯨ ꯃꯥꯒꯤ ꯑꯣꯔꯗꯤꯅꯔꯤ ꯚꯦꯂꯨꯁꯤ $1000ꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯉꯁꯤ ꯂꯧꯔꯤꯁꯤ ꯑꯦꯁ ꯑꯦ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯃꯥꯒꯤ ꯐꯥꯎꯟꯗꯔ ꯄꯤꯔꯤꯌꯣꯗ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯗꯤ ꯗꯤꯁꯀꯥꯎꯟ ꯄ꯭ꯔꯥꯏꯁꯇ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯚꯟ ꯑꯦꯅꯤ ꯑꯦꯃꯥꯎꯟꯇ ꯂꯧꯁꯅꯨ ꯉꯁꯤ $50ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯁꯅꯨ ꯑꯗꯨ ꯉꯁꯤ ꯃꯥꯡꯗ ꯂꯩꯔꯤꯕ 100 200 ꯑꯞ ꯇꯨ 1000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡ ꯃꯅꯨꯡꯗ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤꯃ ꯂꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯁꯤꯌꯔꯁꯤꯒꯤ ꯚꯦꯂꯨꯁꯤ $1000 ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯁꯣꯂꯔ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤ ꯑꯩꯈꯣꯏꯅ ꯂꯧꯖꯔꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯁꯨ ꯅꯦꯛꯁ ꯁ꯭ꯂꯥꯏꯗꯇ ꯁꯦꯝꯍꯟꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯎꯟꯗꯥꯎꯟ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ ꯀꯥꯎꯟꯗꯥꯎꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ orias.africa ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯥꯎꯟꯗꯥꯎꯟꯁꯤ ꯌꯦꯡꯕ ꯌꯥꯏ ꯁꯤꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯁꯤꯗ 50 ꯁꯤꯌꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ 50 ꯁꯤꯌꯔ ꯄꯥꯔ ꯁꯤꯌꯔꯅꯤ ꯎꯠꯂꯤꯁꯤ ꯑꯗꯨꯒ ꯅꯦꯛꯁ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕ $100 ꯄꯥꯔ ꯁꯤꯌꯔ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯗꯦꯁꯤ ꯀꯌꯥꯅꯣ 27 days 7 hours and 34 minutes ꯅꯨꯃꯤꯠ 18ꯅꯤꯒꯤ ꯆꯥꯡ ꯈꯛꯇꯪ ꯉꯥꯏꯔꯕ ꯍꯥꯏꯔꯤꯕ ꯁꯤꯌꯔ ꯉꯁꯤ $50ꯗ ꯐꯪꯉꯤꯕꯁꯤ ꯑꯩꯈꯣꯏꯅ $100 ꯌꯧꯒꯗꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯀꯥꯟꯅꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯥꯟꯅꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯌꯔꯁꯤ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤ ꯂꯧꯔꯀꯥꯟꯗ ꯐꯪꯒꯗꯧꯔꯤꯁꯤ ꯁꯤꯗ ꯂꯩꯕ ꯆꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯁꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯔꯤꯌꯦꯜ ꯒꯣꯜ ꯀꯣ ꯉꯁꯤ ꯂꯩꯔꯤꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ 6000 ꯍꯦꯛꯇꯔꯁ ꯂꯝ 6000 ꯍꯦꯛꯇꯔꯁ ꯂꯝꯁꯤ ꯑꯩꯈꯣꯏꯅ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯅꯥ ꯊꯣꯛꯄ ꯌꯥꯏ ꯁꯅꯥ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯃꯥꯔꯛ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ 6000 ꯍꯦꯛꯇꯔꯁꯤꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨ ꯀꯣꯠꯂꯀꯥꯟꯗ ꯂꯩꯕꯥꯛꯇꯨ ꯆꯥꯝꯃꯀꯥꯟꯗ ꯃꯗꯨꯗꯒꯤ ꯁꯅꯥ ꯁꯨꯡꯕ ꯁꯅꯥ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯇꯨ ꯃꯗꯨꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯀꯌꯥꯝ ꯀꯝꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯔꯣꯗ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯂꯥꯛꯏꯕ ꯆꯠꯊꯔꯛꯏꯕ ꯑꯗꯨꯒꯤ ꯔꯣꯗ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ 2026ꯇ ꯃꯥꯒꯤ ꯇꯥꯔꯒꯦꯠꯁꯤ ꯄ꯭ꯂꯥꯟꯁ ꯃꯥꯒꯤ ꯑꯣꯜꯔꯦꯗꯤ ꯃꯗꯨꯒꯤ ꯚꯤडिꯑꯣꯁꯨ ꯍꯣꯔꯦꯟ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯐꯥꯔꯁ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ 100 ꯇꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃꯗ ꯂꯩꯕꯥꯛ ꯇꯟ ꯆꯥꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ 10ꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯊꯥ 3 ꯍꯧꯖꯤꯜꯂꯦ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯆꯥꯝꯅꯕꯒꯤ ꯃꯦꯆꯤꯟꯁꯤ 100 ꯇꯟꯒꯤ ꯃꯦꯆꯤꯟꯁꯤ ꯑꯃꯈꯛꯇꯅꯤ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯤ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕ ꯌꯥꯗꯕ ꯆꯤꯡꯅꯨꯡ ꯑꯣꯏꯕ ꯂꯝꯍꯥꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗ ꯂꯝꯕꯤ ꯌꯥꯠꯂꯒ ꯆꯪꯕ ꯑꯗꯨꯒ ꯂꯝꯅꯧ ꯑꯣꯏꯕ ꯑꯗꯨꯗ ꯃꯦꯁꯤꯅꯔꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯄꯨꯁꯟꯕ ꯌꯥꯗꯗꯅ ꯃꯗꯨꯗꯒꯤ ꯈꯤꯇꯪ ꯄ꯭ꯂꯥꯟꯁꯦ ꯊꯪꯊꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯈꯨꯠꯇ ꯊꯥ 4-5ꯒꯤ ꯆꯥꯡ ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ 10ꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ 5-6ꯇꯪ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯡꯕ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯇꯧꯕ ꯍꯥꯏꯗꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯀꯥꯟꯅꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯥꯎꯔꯥꯛꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯆꯥꯡꯁꯤ ꯑꯔꯤꯛꯄꯗ ꯃꯤꯅꯤꯃꯝ ꯄꯥꯕ ꯃꯇꯝꯗ ꯁꯅꯥ ꯂꯩꯕꯥꯛ ꯇꯟ ꯑꯃꯗ ꯒ꯭ꯔꯥꯝ ꯑꯃꯃꯝꯒꯤ ꯆꯥꯡ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯔꯤꯛꯄꯗ ꯍꯦꯟꯕ ꯌꯥꯏ ꯇꯥꯔꯔꯣꯏ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯇꯟ 100 ꯍꯥꯏꯕꯁꯤꯗ ꯒ꯭ꯔꯥꯝ 100ꯗꯒꯤ ꯍꯦꯟꯅ ꯁꯨꯡꯕ ꯌꯥꯏ
ꯑꯗꯨꯗꯤ ꯄꯨꯡ ꯑꯃꯗ ꯂꯩꯕꯥꯛ ꯇꯟ ꯆꯥꯝꯃ ꯆꯥꯝꯕ ꯑꯁꯤꯗ ꯄꯨꯡ ꯑꯃꯗ ꯁꯅꯥ 100 ꯒ꯭ꯔꯥꯝ ꯁꯨꯡꯕ ꯉꯝꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯅ ꯅꯣꯡꯃꯗ 10 ꯑꯋꯥꯔꯁ ꯄꯨꯡ 10 ꯈꯛꯇꯪ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯀꯌꯥꯝ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯊꯥꯎꯖꯟꯁ ꯒ꯭ꯔꯥꯝ ꯍꯥꯏꯕꯗꯤ 1 kg ꯄꯥꯔ ꯗꯦ ꯃꯦꯆꯤꯟꯁ ꯑꯃꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯆꯥꯡ ꯄꯥꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 20ꯅꯤ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯍꯣꯂꯤꯗꯦ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯦꯕꯔꯁꯤꯡꯒꯤ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤꯁꯨ ꯑꯗꯣ ꯅꯨꯃꯤꯠ 20ꯇꯪ ꯄꯥꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ 20 kg ꯃꯦꯆꯤꯟ ꯑꯃꯅ ꯁꯨꯡꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯦꯆꯤꯟ 10 ꯂꯩꯔꯗꯤ ꯃꯦꯆꯤꯟ 5 ꯂꯩꯔꯗꯤ ꯀꯌꯥ ꯁꯨꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯁꯨꯡ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯆꯠꯂꯤꯕ ꯃꯃꯜꯁꯤ ꯃꯥꯒꯤ ꯑꯦꯁꯇꯤꯃꯦꯁꯟ ꯑꯁꯨꯛ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯁꯨꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤ ꯑꯦꯁꯇꯤꯃꯦꯁꯟ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯗꯤꯕꯤꯗꯦꯟ ꯍꯥꯏꯕꯗꯤ ꯃꯗꯨꯗꯒꯤ ꯐꯪꯉꯛꯏꯕ ꯄ꯭ꯔꯣꯐꯤꯠ ꯁꯤꯌꯔ ꯁꯅꯥꯗꯨ ꯌꯣꯜꯂꯀꯥꯟꯗ ꯁꯅꯥꯗꯨꯗꯒꯤ ꯐꯪꯉꯛꯏꯕ ꯄ꯭ꯔꯣꯐꯤꯠꯇꯨ ꯁꯤꯌꯔ ꯇꯧꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯤꯕꯤꯗꯦꯟ ꯐꯪꯕ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯑꯃꯗ ꯐꯪꯕ ꯌꯥꯕ ꯆꯥꯡꯁꯤ $15ꯗꯒꯤꯅ $50ꯒꯤ ꯆꯥꯡ ꯐꯪꯕ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯛꯇꯣꯕꯔꯗꯒꯤ ꯐꯪꯒꯗꯕꯅꯤ ꯉꯁꯤ ꯂꯧꯔꯤꯕꯁꯤꯡꯀꯣ ꯉꯁꯤ ꯂꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤꯗꯒꯤ ꯐꯪꯕ ꯍꯧꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯗꯤꯕꯤꯗꯦꯟꯁꯤ ꯑꯗꯨꯗꯤ ꯉꯁꯤ ꯖꯅꯋꯥꯔꯤꯗ ꯐꯪꯕ ꯌꯥꯕꯁꯤ ꯀꯌꯥ ꯐꯪꯕ ꯌꯥꯏ ꯍꯥꯏꯇꯥꯔꯒꯗꯤ 2027ꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯇꯥꯔꯒꯦꯠ ꯃꯇꯨꯡ ꯏꯟꯅ ꯁꯤꯌꯔ ꯑꯃꯗ ꯆꯍꯤꯗꯨꯃꯗ 300 ꯄ꯭ꯂꯁ ꯃꯥꯒꯤ ꯗꯣꯂꯔ ꯗꯤꯕꯤꯗꯦꯟ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯗꯤ ꯁꯤꯌꯔ ꯑꯃꯒꯤ ꯆꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯗꯤꯕꯤꯗꯦꯟ ꯑꯃꯗ ꯗꯤꯕꯤꯗꯦꯟꯁꯤ ꯆꯍꯤ ꯑꯃꯗ 4ꯔꯛ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯔꯇꯔꯂꯤ ꯊꯥ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ 27ꯒꯤ ꯖꯅꯋꯥꯔꯤ ꯑꯦꯄ꯭ꯔꯤꯜ ꯖꯨꯂꯥꯏ ꯑꯦꯟ ꯑꯣꯛꯇꯣꯕꯔ 4ꯔꯛ ꯑꯩꯈꯣꯏ ꯗꯤꯕꯤꯗꯦꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ 4ꯔꯛꯇꯨ ꯑꯩꯈꯣꯏꯅ 300 ꯑꯩꯈꯣꯏꯅ 4ꯔꯛ ꯌꯦꯟꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯗꯤꯕꯤꯗꯦꯟ ꯑꯃꯗ ꯀꯌꯥ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯐꯪꯕ ꯌꯥꯏ ꯌꯥꯝꯗ꯭ꯔꯕꯗ ꯗꯤꯕꯤꯗꯦꯟ ꯑꯃꯗ $75 to $80ꯗꯤ ꯑꯔꯤꯛꯄꯗ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤ $50ꯗ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯑꯃ ꯂꯧꯖꯕ ꯀꯥꯟꯗ ꯍꯌꯦꯡ ꯑꯩꯒꯤ ꯐꯥꯔꯁ ꯗꯤꯕꯤꯗꯦꯟꯁꯤ ꯐꯪꯕꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯁꯤꯌꯔ ꯚꯦꯂꯨꯁꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯁꯤ ꯁꯦꯟꯗꯣꯡ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ 2028ꯗ ꯁꯤꯌꯔ ꯑꯃꯗ ꯐꯪꯕ ꯌꯥꯕ ꯚꯦꯂꯨꯁꯤ 650 ꯑꯦꯄ꯭ꯔꯣꯛꯁ ꯑꯗꯨꯒ 2029ꯗ ꯁꯤꯌꯔ ꯑꯃꯗ ꯐꯪꯕ ꯌꯥꯕ ꯆꯍꯤꯗꯨꯃꯗ ꯐꯪꯕ ꯌꯥꯕꯁꯤ 1200 ꯍꯥꯏꯕꯗꯤ ꯏꯚꯟ 1300ꯀꯤ ꯃꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯞ ꯇꯨ 2036 ꯐꯥꯎꯒꯤ ꯂꯩꯔꯤꯕꯀꯣ 2036 ꯆꯍꯤ 10ꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯈꯛ ꯃꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯂꯩꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ 2036ꯒꯤ ꯈꯣꯡꯆꯠ ꯐꯥꯎꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯁꯤꯌꯔ ꯑꯃꯈꯛ $50ꯅ ꯂꯧꯔꯤꯕꯁꯤꯅ ꯀꯥꯟꯅꯒꯗꯧꯔꯤꯁꯤ $2,400,000ꯒꯤ ꯃꯊꯛꯅꯤ ꯆꯍꯤ ꯑꯃꯗꯨꯒꯤ ꯃꯅꯨꯡꯗ ꯐꯪꯒꯗꯧꯔꯤꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯀꯥꯟꯅꯕ ꯂꯧꯖꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯁꯤꯌꯔꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯇꯪ ꯂꯧꯁꯤꯟꯖꯍꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯌꯥꯝ ꯆꯥꯎꯅ ꯀꯥꯟꯅꯕ ꯌꯥꯕ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯉꯁꯤ ꯂꯩꯔꯤ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯃꯥꯏꯟ ꯄ꯭ꯔꯣꯗꯛꯁꯟꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯝꯇꯪ ꯌꯦꯡꯁꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯁꯟꯁꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯂꯥꯛꯑꯒ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯀꯦ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯒꯦꯂꯔꯤꯗ ꯑꯝꯇꯒ ꯆꯪꯖꯒꯦ ꯒꯦꯂꯔꯤꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ PDF ꯃꯇꯦꯛ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ PDF ꯐꯥꯏꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯐꯤꯂꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯔꯤ ꯃꯊꯪ ꯁꯤꯗꯩ ꯀꯥꯟꯅꯕꯁꯤ ꯀꯗꯥꯏꯐꯥꯎ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯒꯦꯂꯔꯤꯁꯤꯗ ꯑꯝꯇꯪ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯦꯂꯔꯤꯁꯤꯗꯁꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯒꯤ ꯂꯥꯏꯚ ꯄ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯒꯅꯤ ꯃꯌꯥꯝ ꯀꯣ ꯁꯤꯒꯤ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯒꯤ CEO ꯖꯦꯝꯁ ꯗꯣꯅꯥꯕꯟ ꯁꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ CTO ꯁꯥꯔ ꯀꯣ ꯑꯩꯈꯣꯏꯒꯤ JP ꯔꯦꯠꯃꯤꯌꯔꯅꯆꯤꯡꯕ ꯁꯤꯗꯁꯨ ꯂꯣꯏꯅ ꯊꯦꯡꯅꯕꯤꯒꯅꯤ ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ JP ꯔꯦꯠꯃꯤꯌꯔ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯊꯥ 3 ꯍꯦꯟꯅ ꯂꯩꯔꯝꯃꯒ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯉꯁꯤ ꯐꯤꯅꯤꯛꯁꯀ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯁꯀ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯃꯗꯨꯒꯤ ꯏꯚꯦꯟꯠ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ
ꯗꯦꯜꯂꯤ NCRꯗ ꯒꯥꯖꯤꯌꯥꯕꯥꯗꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯑꯩꯅ ꯍꯧꯕꯗ ꯊꯥꯖꯈ꯭ꯔꯦ ꯑꯣꯀꯦ ꯃꯗꯨꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯃꯌꯥꯝꯗ ꯊꯥꯖꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯥꯏꯚ ꯄ꯭ꯔꯨꯐ ꯈꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯨꯐ ꯈꯔ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯇꯣ ꯈꯔ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯐꯣꯇꯣ ꯈꯔ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯀꯣ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯁꯤꯗ ꯑꯣꯀꯦ ꯚꯤꯗꯤꯑꯣꯗ ꯍꯥꯟꯅ ꯑꯝꯇꯪ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯦꯆꯤꯟ ꯁꯨꯔꯤꯕ ꯃꯦꯆꯤꯟꯁꯤ ꯀꯔꯝꯍꯥꯏꯅ ꯁꯨꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤ ꯃꯦꯆꯤꯟ ꯊꯥꯖꯒꯦ ꯑꯣꯀꯦ ꯋꯥꯁꯤꯡ ꯄ꯭ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯂꯥꯏꯚ ꯊꯥꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ Alright guys, welcome. This is Aureus. As you can see, we are here. Yes, I'm here. Can you see me? I'm not photoshopped. I'm here. That's a pulpit. There's the guys still busy fixing our plant. But this is our 100 ton per hour wash plant. Aureus's first wash plant is coming. Guys, this is the hopper. This is where the fish is upside down now, but they're going to put it on. That's where all the dirt will go into. The material that we've been taking off the land is going to go in there. It's going to go in this side, into the trommel. Into the trommel, because he has the motor and the chain underneath here. The tires are going to help move it. Turn it, turn it. Then we're going to move, it's going to move along with the water. It's going to come out. It's going to come out this side. It's going to come out this side. We're going to have a conveyor belt eventually put on here, 20 meters long. It's going to be at an angle like this. It's going to take the waste. It's going to take the waste away from the machine. Then the tailings, the dirt that comes out is going to come through the sluice box here. This is where our gold is going to come. Okay, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯕ ꯃꯦꯆꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯉꯁꯥꯏ ꯂꯩꯔꯤꯕ ꯃꯥꯒꯤ ꯗ꯭ꯔꯝꯒꯤ ꯆꯥꯡꯁꯤ ꯃꯤ ꯑꯃ ꯂꯦꯞꯄꯗ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 8ꯇꯒꯤ ꯍꯦꯟꯅ ꯄꯨꯡ 8 ꯃꯈꯥꯏ 9ꯒꯤ ꯆꯥꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯂꯦꯞꯄꯗ ꯃꯌꯥꯝ ꯑꯃ ꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯌꯥꯝ ꯆꯥꯎꯔꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯥꯏꯒꯤ ꯄꯨꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯁꯤꯗꯒꯤ ꯁꯨꯡꯕ ꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯣꯜꯔꯦꯗꯤ ꯍꯧꯒꯅꯤ ꯅꯠꯇꯕ ꯑꯣꯜꯔꯦꯗꯤ ꯍꯧꯔꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯌꯥꯔ ꯍꯣꯜꯁꯤ ꯂꯧꯖꯕ ꯃꯇꯝꯗ ꯑꯦꯁ ꯑꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯐꯪꯒꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧꯒꯗꯧꯔꯤꯁꯤ ꯂꯤꯒꯦꯜ ꯀꯝꯄꯦꯅꯤꯅꯤ ꯃꯥꯒꯤ ꯂꯤꯒꯦꯜ ꯗꯣꯀꯨꯃꯦꯟꯁꯨ ꯑꯩꯈꯣꯏ ꯌꯦꯡꯍꯟꯖꯒꯦ ꯀꯣ ꯃꯥꯒꯤ CIPCꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯂꯩꯔꯤꯕ ꯃꯗꯨꯁꯨ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯄ꯭ꯔꯨꯐ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯔꯤꯕ ꯁꯤꯌꯥꯔꯁꯤ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯀꯥꯟꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯊꯨꯡꯉꯒꯗꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥꯁꯤ ꯍꯣꯏ ꯍꯥꯟꯅ ꯂꯧꯈꯤꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯎꯠꯄꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯂꯧꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯃꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯏꯔꯤꯕ ꯑꯣꯔꯗꯤꯅꯔꯤ ꯄꯥꯔ ꯚꯦꯂꯨ ꯁꯤꯌꯥꯔꯁꯤ ꯑꯩꯈꯣꯏꯅ 1000 ꯄꯥꯔ ꯁꯤꯌꯥꯔ ꯏꯔꯤꯁꯤꯅꯤ ꯑꯣꯀꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ 1000 ꯄꯥꯔ ꯁꯤꯌꯥꯔ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯧꯔꯤꯕ ꯃꯥꯅ ꯁꯤꯌꯥꯔ ꯃꯁꯤꯡ ꯀꯌꯥ ꯂꯧꯏ
ꯍꯥꯏꯕꯗꯤ ꯁꯤꯗ ꯄꯤꯔꯤꯕ ꯀꯣ ꯁꯤꯌꯥꯔ ꯃꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯅꯝꯕꯔ ꯑꯣꯐ ꯁꯤꯌꯥꯔꯁ 20 ꯁꯤꯌꯥꯔꯁ ꯂꯧꯏ ꯑꯗꯨꯗꯤ ꯁꯤꯗ ꯑꯣꯔꯤꯌꯥꯁ ꯑꯦꯂꯥꯏꯟꯁ ꯍꯣꯜꯗꯤꯡ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐꯤꯁꯅꯆꯤꯡꯕ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯄꯣꯁꯇꯦꯜ ꯑꯦꯗ꯭ꯔꯦꯁ ꯃꯥꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯁꯤꯗ ꯄꯤꯔꯤ ꯑꯣꯀꯦ ꯁꯤꯗ ꯃꯈꯥꯗ ꯌꯦꯡꯁꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯦꯝꯁ ꯗꯣꯅꯥꯕꯟ ꯁꯔ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯥꯒꯤ CEO ꯁꯤꯒꯤ ꯃꯁꯥꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯤꯁꯇꯔ JP ꯔꯦꯗꯃꯤꯌꯔ ꯑꯩꯈꯣꯏꯅ CEO ꯁ꯭ꯃꯥꯔꯠ ꯌꯨꯅꯥꯏꯇꯦꯗ ꯅꯦꯠꯋꯥꯔꯛ ꯀꯣ ꯁꯟꯒꯤ ꯃꯥ ꯃꯁꯥꯃꯛ CEOꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯥꯁ ꯍꯣꯜꯗꯤꯡꯁꯤꯒꯤꯗꯤ ꯃꯥ ꯃꯁꯥꯃꯛ CTOꯅꯤ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯇꯦꯛꯅꯤꯀꯦꯜ ꯑꯣꯐꯤꯁꯔ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯅ ꯑꯣꯟꯂꯥꯏꯟꯗ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯄꯥꯝꯕꯤꯔꯒꯁꯨ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯏ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯦꯃꯦꯟ ꯐꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯄꯤꯒꯅꯤ ꯐꯤ ꯑꯩꯈꯣꯏꯅ ꯄꯦꯃꯦꯟ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯁꯨ ꯐꯪꯕ ꯉꯝꯒꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯈꯔ ꯑꯗꯨꯝ ꯑꯩ ꯐꯣꯇꯣ ꯑꯃꯅꯤꯇꯪ ꯑꯩꯈꯣꯏ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ CEO ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯗꯣꯅꯥꯕꯟ ꯁꯥꯔ ꯃꯁꯥꯃꯛꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯣ ꯖꯤꯝꯕꯥꯕ꯭ꯋꯦꯒꯤ ꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯗꯨꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯎꯅꯔꯒ ꯃꯗꯨꯗ ꯋꯥꯇꯥꯅꯈꯤꯕ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯁꯤꯡ ꯃꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯁꯤꯗ ꯚꯤꯗꯤꯑꯣ ꯈꯔ ꯂꯩꯔꯦ ꯁꯣꯔꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯌꯥꯁꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯔꯁ ꯀꯣ ꯕꯦꯡꯀꯔꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥꯒ ꯄꯥꯔꯠꯅꯔꯁꯤꯞ ꯇꯧꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯗꯨꯒ ꯑꯩ PDF ꯐꯥꯏꯜꯗ ꯑꯃꯨꯛ ꯆꯪꯖꯒꯦ ꯄ꯭ꯂꯥꯟ ꯃꯇꯦꯛ ꯑꯃ ꯀꯣ ꯃꯔꯝꯗꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅ ꯈꯤꯇꯪ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟ ꯈꯤꯇꯪ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯌꯥꯝꯅꯁꯨ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯏꯁꯥ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯏ ꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯤꯌꯥꯁ ꯍꯣꯜꯗꯤꯡꯁꯀ ꯉꯁꯤ ꯄꯥꯔꯠꯅꯔꯁꯤꯞ ꯇꯧꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯁꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯕꯦꯡꯀꯔꯁ ꯉꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯦꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯥ ꯀꯥꯔꯗ ꯃꯥꯁꯇꯔ ꯀꯥꯔꯗ ꯑꯩꯈꯣꯏꯅ ꯉꯁꯤꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤ ꯗꯣꯂꯔꯗ ꯂꯩꯒꯗꯕ ꯉꯥꯛꯇꯅꯤ ꯗꯣꯂꯔ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯅꯦꯛꯁꯀꯤ ꯋꯥꯂꯦꯠꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ USDC ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯕꯜ ꯀꯣꯏꯟ ꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯕꯥꯏ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯦ USDC ꯑꯣꯏꯅ ꯑꯗꯨꯝ ꯑꯥꯔꯅꯤꯡ ꯇꯧꯖꯕ ꯌꯥꯏ ꯑꯩꯈꯣꯏꯅ P2Pꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯁꯨ P2Pꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯂꯤꯒꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯗꯣꯂꯔꯗꯨ ꯁꯦꯜ ꯇꯧꯔꯒ ꯗꯥꯏꯔꯦꯛꯂꯤ ꯑꯗꯨꯝ INR ꯂꯧꯕ ꯌꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯉꯁꯤ ꯕꯦꯡꯀꯔꯁ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯩꯔꯤꯕ ꯕꯦꯡꯀꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯣꯔꯤꯌꯥꯁ ꯉꯁꯥꯏ ꯑꯩꯅꯁꯨ ꯒ꯭ꯔꯨꯞꯇ ꯊꯥꯡꯒꯠꯆꯈꯤ ꯑꯩ ꯇꯟꯖꯥ ꯆꯥꯔꯒꯗꯤ ꯃꯗꯨꯁꯨ ꯌꯦꯡꯍꯟꯖꯒꯦ ꯑꯩꯈꯣꯏꯅ ꯑꯣꯔꯤꯌꯥꯁꯀꯤ ꯑꯣꯜꯔꯦꯗꯤ ꯚꯤꯖꯥ ꯀꯥꯔꯗ ꯃꯥꯁꯇꯔ ꯀꯥꯔꯗ ꯚꯤꯖꯥ ꯀꯥꯔꯗ ꯑꯣꯜꯔꯦꯗꯤ ꯂꯥꯛꯈ꯭ꯔꯕ ꯑꯩꯅꯁꯨ ꯉꯁꯥꯏ ꯒ꯭ꯔꯨꯞꯇ ꯊꯥꯡꯒꯠꯆꯈꯤꯕ ꯂꯩꯕꯅꯤ ꯃꯗꯨꯁꯨ ꯇꯟꯖꯥ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯍꯟꯖꯒꯦ WhatsApp ꯒ꯭ꯔꯨꯞꯇ ꯊꯥꯡꯒꯠꯆꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯤ ꯕꯦꯡꯀꯔꯁ ꯈꯛꯇ ꯅꯠꯇꯅ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯅꯔꯕꯁꯤꯡ ꯉꯁꯤ ꯂꯩꯁꯤꯗ ꯁꯟꯁꯤ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯤꯌꯥꯁꯅ ꯉꯁꯤ ꯂꯩꯕꯥꯛ ꯍꯟꯒꯗꯧꯔꯤꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ 250 ꯍꯦꯛꯇꯔ ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯆꯍꯤ ꯍꯦꯟꯒꯠꯂꯛꯀꯗꯧꯕ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯆꯥꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯃꯇꯝꯁꯤ ꯈꯤꯇꯪ ꯇꯦꯟꯁꯟꯖꯔꯒ ꯌꯥꯝꯅ ꯁꯟꯗꯣꯛꯆꯗꯕꯤꯗ ꯉꯁꯥꯏꯒꯤ 250 ꯍꯦꯛꯇꯔ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯁꯨꯡ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ 750 ꯃꯊꯪ ꯆꯍꯤꯗ 1250 ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯆꯍꯤꯒꯤ ꯃꯥꯒꯤ ꯂꯝꯒꯤ ꯆꯥꯡꯁꯤꯁꯨ ꯆꯥꯎꯊꯣꯔꯛꯀꯗꯕ ꯃꯥꯒꯤ ꯁꯨꯡꯅꯕꯒꯤ ꯃꯦꯆꯤꯟꯁꯤ ꯆꯥꯎꯊꯣꯔꯛꯀꯗꯕ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯗꯛꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯄꯤꯒꯗꯕ ꯄ꯭ꯔꯣꯐꯤꯠꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠꯇꯨ ꯂꯩꯍꯜꯂꯤꯕ ꯂꯩꯕꯥꯛꯇꯨꯁꯨ ꯑꯞ ꯇꯨ 15 ꯃꯤꯇꯔ 14 ꯃꯤꯇꯔ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯂꯨꯅ ꯍꯟꯕꯒꯤ ꯄꯥꯔꯃꯤꯠꯇ ꯐꯪꯉꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯌꯥꯝꯈ꯭ꯔꯕ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯇꯔ 10ꯒ 3 ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯡꯉꯕ ꯃꯇꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕ ꯃꯗꯨꯗꯒꯤ ꯍꯜꯂꯤꯕꯗꯨ ꯑꯃꯨꯛ ꯀꯣꯝ ꯑꯣꯏꯅ ꯍꯜꯂꯒ ꯊꯝꯃꯝꯕ ꯌꯥꯗꯕ ꯃꯗꯨ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯒ ꯃꯗꯨꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯥꯗꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯚꯤꯂꯦꯖꯔꯁꯤꯡ ꯈꯨꯡꯒꯪ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯈꯨꯡꯒꯪꯗ ꯆꯤꯡꯅꯨꯡꯃꯥꯡꯗ ꯇꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯗꯨꯒꯤ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯔꯝꯕ ꯁ꯭ꯀꯨꯜ ꯃꯍꯩꯁꯪ ꯊꯛꯅꯕ ꯏꯁꯤꯡ ꯂꯥꯏꯌꯦꯡꯁꯪꯅꯆꯤꯡꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯕꯤꯗꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯁꯦꯝꯕꯤꯔꯝꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ
sina tawgadabani simaitona tongan tongan ngasigi akhoi Punjab Titans akhoi mayam Legends 90 ko Warriors ki cards da laire simaitona tongan tongan ba company mayama IBPL akhoi cricket tournament tawriba akhoi Bengal Titans Punjab Titans asiga punamaksi akhoi corporate tawraka madugi sponsoring program sing sanariba hariba Punjab Titans ki lairiba game sigi akoibada asai magi Phoenix ki Warriors ki asigi logo mayama theatna mayam da advertise tawna chingba abdi advertisement sini important si malem da mayam na khanga do si kaide khangi no haraga di advertise ki khanga do ni sima to na ngasi bankers ka akhoi tayap tawna bagi magi video sing so e adum khidang poloi de jangan jage aham bada maru oi bai PDF tang changjara kanda ngasi Warriors amasung bankers ki magi lairiba partnership tawki bagi matang duni hojik directly PDF to musangjara ke adudi ngasai de ki nenajari besine akoina ngasai gi sidagi share si laujara kanda akoina kana ba phangsi kari kari ba kana ba jai habagi madugi matang duni ngasai nenarisi aduga hojik nainagadori magi affiliate program haitare kitang ai chingsanjara kanda affiliate program magi dividends na chingba hariba PDF file sigi manung dasu akona loina magi tongan tongan ba kari kari tawbam tokpa magi sai ni lijari bo website ta janganjari ba mayam doni madu aina kitang chingsanjara kanda directly ngasi akona sidagi shareholder oijaba ngasi $50 gi khudong chaba lahoba adu ngasi akona lawriba share amagi profit si magi value si kaino $1,000 ni habde jamdra lupa lakh amagi value ni ngasi $50 harisi akoi lupa lising manga gi sang ni khara hentak oiba jai market price ki matungina ada smart on ngasi akona lising manga khaktang na lawjor ka da ngasi lawriba share che akona 1 lakh value habde $1,000 gi value makni akona ngasi lawri si adu akona kaya da lawo phangiba aina ngasi lawriba pot aina lairiba product si product na lawrasi lupa lising lakh ama tawa product si ngasi lupa lising manga gi sang da lawbo jabe khudong chaba lairiba hayeng 2027 gi magi $1,000 gi value si jawra kanda madugi tungdamangda adum ngasi ekona lawriba share sing si jakona transferable oigadawba ekona mu jongthok charage haraga su matamdu dekona jon gadoriba value si 1 lakh habadi $1,000 dekona jon bajaba magi value phang bajaba madugi value laiba product ni adu ngasi ekona hongna phangi khwai hoji as a founder member amoina madu hongna lawjaba jabagi khudong chaba phangi adu aikoina phangiba khudong chaba madugi kari kana gadoriba dividend madu share de khuna jonthok chakaragasu karimba jonthok khuragasu matamdu da aikoina ngasi lawriba sigi saruk kaya ngasi $50 da lawra kanda $1,000 da sahi amata ngaira kanda $1,000 da karimba khuna jonthok charagadi madu da lakh pajab sa kaya no lakh ama haibdi ngasi lawri sigi saruk kaya ni saruk kun heno oibe ai ado hariba share de khuna hol tawna thamjaragadi ngasai na haijagiba ngasagi phangba jaba sahi sahi gi dividend handaki sahi gi oina hawbadi July dagi hawgani July se na panjadabagi maramdi July se March ta lawbo ko $30 lairinga da lahawba singna ni ngasi July dagi phangba jaba karimba dividend si hawragadi adu lairiba mamang tha haitare handaki chaliba July gi tang manga phawgi manung da lawjawba haibadi sigi mamang $45 da lahawba singna magi dividend phanggadawba si sidasu lawba sinaw su mayam ama jawri abdi October dagi magi dividend phangba hawgadabani okay aduga ngasi lawriba $50 dagi na makha ta na lawgadaba up to October wawgi manung da lawgadaba haitare singsina phanggadorisina January 2027 gi January dagi first dividend phangba hawgadabani smaithuna ekhoi isa isa na kana jabagi lambi ma laire ado hariba program sigi manung da hariba Phoenix ki magi lairiba wallet se download tawjara kanda madugi manung da sangaga magi desk ki manung da jawiba program madugi manung da sanga kanda madusu tanda saragadi adam ai jangan jage manbi nomada cover tawasi matam si am sang na ti singani adu ai hona jage smaitong changa kanda khona Warriors ki share se lawjaba ama khaktang moisu arik pada khona lawjaragadi aina lawjabadugi aigi share dugi isagi KYC mandatory laigani habdi legal ni ngasi Government India ki makha da ROC natraga MCA certificate na chingba lawthok to ngasi magi corporate office ngasi Warriors Alliance Holdings India Private Limited ki ming da ngasi India da su magi corporate branch office laigadawriba already madugi same saraga lairiba India ki tongan ba CEO India ki tongan ba ambassador laijagadaba
ꯑꯩꯅꯁꯨ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯃꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯊꯥꯡꯒꯠꯆꯈ꯭ꯔꯦ ꯑꯗꯣ ꯇꯦꯜꯂꯕ ꯁꯦꯁꯟꯁꯤꯗ ꯂꯣꯏꯅ ꯀꯣꯚꯔꯦꯖ ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯒꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯔꯤꯕ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯐꯪꯕ ꯌꯥꯕ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯏꯔꯤꯕ ꯁꯤꯌꯥꯔꯤꯡ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯌꯧꯍꯟꯕꯤꯔꯀꯥꯟꯗ ꯃꯈꯣꯏꯅ ꯌꯦꯁ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯥꯔꯅꯤꯡ ꯇꯧꯕ ꯌꯥꯕ ꯇꯥꯟꯕ ꯌꯥꯕ ꯃꯗꯨꯁꯨ ꯑꯦꯁ ꯑꯦ ꯗꯣꯂꯔ USDC ꯑꯣꯏꯅ ꯇꯥꯟꯕ ꯌꯥꯕ ꯈꯨꯗꯛꯇ ꯑꯗꯨꯝ INR ꯑꯣꯟꯕ ꯌꯥꯕ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯣꯔꯄꯣꯔꯦꯠ ꯃꯣꯗꯦꯜꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤ LICꯒꯤ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯉꯁꯤ ꯕꯦꯡꯀꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯛꯇꯔꯗ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦ ꯀꯣꯔꯄꯣꯔꯦꯠ ꯃꯣꯗꯦꯜꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ 10 to 25% ꯁꯤꯗꯒꯤ ꯏꯟꯁꯇꯦꯟ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯏ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯀ꯭ꯂꯕ ꯔꯤꯋꯥꯔꯗ ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯣꯝꯅ ꯁꯤꯌꯥꯔ ꯑꯃꯈꯛꯇꯪ ꯑꯣꯏꯅꯁꯨ ꯂꯧꯕꯤꯔꯒꯗꯤ ꯁꯣꯝꯒꯤ IDC ꯑꯦꯛꯇꯤꯚꯦꯠ ꯑꯃꯁꯨꯡ ꯁꯣꯝꯁꯤ SSA ꯍꯥꯏꯕꯗꯤ ꯁꯤꯌꯔ ꯁꯦꯜꯁ ꯑꯦꯁꯣꯁꯤꯌꯦꯠ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ ꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯒꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯚ꯭ꯔꯤ ꯗꯥꯏꯔꯦꯛ ꯕꯤꯖꯤꯅꯦꯁꯇꯒꯤ 10% ꯁꯣꯝꯒꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕꯅ ꯁꯤꯌꯥꯔ ꯑꯃ ꯂꯧꯔꯦ 5 ꯂꯧꯔꯦ 10 ꯂꯧꯔꯦ 100 ꯂꯧꯔꯦ 50 ꯂꯧꯔꯦ ꯂꯧꯔꯤꯕꯗꯨꯒꯤ ꯗꯣꯂꯔ ꯑꯦꯃꯥꯎꯟ ꯗꯣꯂꯔ ꯚꯦꯂꯨꯗꯨꯒꯤ 10% ꯏꯟꯁꯇꯦꯟ ꯑꯗꯨꯁꯤ USDC ꯄꯣꯂꯤꯒꯣꯟ ꯕ꯭ꯂꯣꯛꯆꯦꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯄꯣꯂꯤꯒꯣꯟ ꯅꯦꯠꯋꯥꯔꯛꯅꯤ ꯄꯣꯂꯤꯒꯣꯟ ꯅꯦꯠꯋꯥꯔꯛꯀꯤ USDCꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯋꯥꯂꯦꯠꯇ ꯗꯥꯏꯔꯦꯛꯂꯤ ꯏꯟꯁꯇꯦꯟ ꯑꯗꯨꯝ ꯍꯥꯏꯔꯤꯕ USDCꯁꯤ ꯏꯟꯀꯝ तानबा जाए 10%. ओके सेल्फ एक्टिवेशन तौजब हेक तौब मतमदा मसी खुदोंग चाब ओनली डायरेक्ट गिनी अहोबदा 10% सी इनडायरेक्ट गी लेरो इनडायरेक्ट हाइबा लेरो अदुगा मदुगी दमकता नेक्स्ट अकोना ASM हाइबदी एसोसिएट सेल्स मैनेजर हारिबा फमथोन सी फंगना होनाबदा सिदा फंगिबसी 16% डायरेक्ट गी अकोना 16% अदुगा इनडायरेक्ट हाइबदी ngसागी सोंगे मखादा लेरिबा SSA हाइबदी 10% लेरी 10% दे सोंगे डायरेक्ट 10% दी लोइन लेरे मदुगी मखादा लाकपा इनडायरेक्ट सिंग हाइतारे मागे मखादा लेरिबा इनडायरेक्ट एनी मदुगी बिजनेस दे कनाना थकनी 10% दी माना थलौरनी डायरेक्ट ने 10% दे लेहौरनी अदुगा अहेनबा 6% सी एसे इनडायरेक्ट हाइबदी सिदा अककनबा लेवल जांखै तारा मंगा हाइबा लेते अनलिमिटेड लेवल दगी इनडायरेक्ट दगी एनी एंट्री तौरगुम द मकोना शेयर लौरिबा शेयर डॉलर वैल्यू दुगी 6% ngसागी 10 दुदी मकोना थलौरनी मदुदगी अहेनबा 6% सी सोंगी इंस्टेंट खुदक खुदक दम सोंगी USDC सोंगी अकाउंट द ऐसे इनकम लाकनी लाइव इनकम सी लौ नबैदमत लेरिबा क्राइटेरिया से कैनो हरगदी मिनिमम 1000 टीम बिजनेस सोंगी टोटल टीम द अरिपदा 10% हाइबदी एक्टिव तौरबा IDC अरिपदा 10 लेगदबनी पुन्ना टीम द डायरेक्ट और इनडायरेक्ट पुल्लगा दुगा पुन्ना टोटल अपुनबा टीम बिजनेस 1000 USDC की बिजनेस खक्तंग बु जौरबा हारिबा 16% सिगी कानाबसी लौबा जाय मथंगदा 20% हाइबदी BSM बिजनेस सेल्स मैनेजर हारिबा फंथों सिगी दमकता 20% तानबा जाय हाइबदी डायरेक्ट की 20% तानबा जाय इनडायरेक्ट की दी ngसागी 16% लेरिबदुदगिना अहेनबा क्यानो 16 दगी 20 minus 16 हाइबदी 4% अहेनबदु लाकनी अदुगा 10% लेरिबा लेक दुदगिना 10% अहेनबदु लाकनी स्माइतोना इंस्टेंट इनकम तानबा जाय मदुगी दमकता कंडीशन हाइबाबु अरिकपदा सोंगी मखादा तोंगान तोंगान बा लेक अम खक्तंग दा नतबा तोंगान तोंगान बा लेकता ASM हाइबदी ngसागी प्रीवियस रैंक 16% अनिखक थोकलाबा अदुगा सोंगी अपुनबा टीम बिजनेस 5000 एक्युमुलेशन नि ngसाई ममांग दा लेगिरिबा मदुगी मथकता अहेनबा मु ओइगदबा अहेनबा बिजनेस पुनसलकांदा पुन्ना अरिकपदा $5000 बु फारबा सोमसे हारिबा 20% सिगी एन्जॉय तौबा यारे हारिबा 20% सि कारकपदा अमुक हेन नुंगाइबा ngसागी CTO हाइतारे हेनक्सकी प्लेटफॉर्म दगी मागे शेयर सेल तौरिबा वैल्यू दुगी मंथली टर्नओवर दुगी 2% सी खाइदो कांदा हारिबा 2% सी सिगी सिस्टम सिगी मनुदा 20% अचीवर सिंगदा सब मानना जनथोकपा अखोना मसिबु क्लब इनकम नत्रगा क्लब डिविडेंड हारगा खंगनी
ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯆꯥꯡꯗ ꯇꯥꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯗꯨꯁꯨ ꯀꯝꯄꯦꯅꯤꯒꯤ ꯇꯔꯟ ꯑꯣꯚꯔꯗ ꯉꯁꯤꯒꯤ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜꯗ ꯉꯁꯥꯏꯅ ꯌꯦꯡꯍꯟꯖꯔꯤꯕ 48 ꯀꯟꯇ꯭ꯔꯤꯁꯇ ꯑꯣꯜꯔꯦꯗꯤ ꯌꯧꯔꯕ ꯑꯃꯁꯨꯡ ꯑꯣꯔꯤꯌꯥꯁꯤ ꯉꯁꯤ 91 ꯀꯟꯇ꯭ꯔꯤꯁꯇ ꯉꯁꯥꯏ ꯃꯗꯨ ꯈꯤꯇꯪ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯔ ꯇꯧꯕꯗ ꯑꯩ ꯌꯦꯡꯍꯟꯖꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯁꯨ ꯑꯩ ꯇꯟꯖꯥ ꯆꯥꯕꯗ ꯌꯦꯡꯍꯟꯖꯒꯦ ꯑꯣꯜꯔꯦꯗꯤ 91 ꯀꯟꯇ꯭ꯔꯤꯁꯇ ꯌꯧꯔꯕ ꯃꯗꯨꯗꯒꯤ ꯂꯥꯛꯏꯕ ꯉꯁꯥꯏꯒꯤ ꯐꯤꯅꯣꯛꯁꯅ ꯉꯁꯤ ꯑꯣꯔꯤꯌꯥꯁꯀꯤ ꯗꯥꯏꯔꯦꯛ ꯄ꯭ꯂꯦꯠꯐꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯃꯗꯨꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨ ꯉꯁꯤ ꯐꯤꯅꯣꯛꯁꯀꯤ ꯊ꯭ꯔꯨꯗꯒꯤ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯟꯁꯇꯦꯟꯠ ꯏꯟꯀꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯔꯅꯤꯡ ꯑꯃ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ 20%ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯕ ꯃꯔꯤꯁꯨꯕ ꯔꯦꯡꯛꯁꯤꯅ ꯑꯩꯈꯣꯏꯒꯤ 23% ꯍꯥꯏꯕꯗꯤ SSM ꯁꯤꯅꯤꯌꯔ ꯁꯦꯜꯁ ꯃꯦꯅꯦꯖꯔ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯇꯤꯝ ꯕꯤꯖꯤꯅꯦꯁ ꯑꯄꯨꯟꯕ ꯇꯣꯇꯦꯜ ꯇꯤꯝ ꯕꯤꯖꯤꯅꯦꯁꯁꯤ ꯑꯦꯀꯣꯃꯣꯗꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯊꯪ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ $25,000ꯒꯤ USDCꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯗꯕ ꯂꯩꯒꯗꯕ ꯑꯄꯨꯟꯕ ꯇꯤꯝ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯈꯥꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯍꯥꯏꯕꯗꯤ 20% ꯑꯦꯆꯤꯚꯔ ꯇꯣꯉꯥꯟꯕ ꯂꯦꯛꯇ ꯑꯅꯤꯈꯛ ꯂꯩꯔꯒꯗꯤ ꯁꯣꯝꯗ 20% 23% ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛꯇꯒꯤ 23% ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕꯗꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯤꯐꯔꯦꯟꯁꯤꯌꯦꯜ ꯒꯦꯄꯤꯡ ꯀꯃꯤꯁꯟꯗꯨ ꯂꯥꯛꯀꯅꯤ ꯑꯍꯦꯟꯕꯗꯨ ꯇꯣꯉꯥꯟꯕ ꯂꯦꯛꯇꯨꯒꯤ ꯀꯟꯗꯤꯁꯟ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯟꯁꯇꯦꯟꯠ ꯇꯥꯟꯕ ꯌꯥꯕ ꯁꯣꯝꯒꯤ ꯑꯦꯅꯤ ꯇꯤꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯥꯗꯒꯤ ꯑꯦꯟꯇ꯭ꯔꯤꯕꯨ ꯇꯧꯔꯛꯑꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯈꯨꯗꯛꯇ ꯑꯗꯨꯒ ꯊꯥꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯇꯔꯟ ꯑꯣꯚꯔꯗꯨꯒꯤ ꯃꯥꯒꯤ ꯁꯦꯜꯁ ꯇꯔꯟ ꯑꯣꯚꯔꯒꯤ ꯃꯊꯛꯇ 1% ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯁꯤꯒꯤ 1%ꯒꯤ ꯀ꯭ꯂꯕ ꯔꯤꯋꯥꯔꯗꯁ ꯑꯃꯨꯛ ꯂꯧꯕ ꯌꯥꯔꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯍꯥꯟꯕ ꯊꯥꯒꯤꯗꯤ ꯐꯪꯒꯅꯤ ꯑꯗꯣ ꯃꯊꯪ ꯊꯥꯗꯁꯨ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏꯕꯕꯨ ꯇꯣꯇꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯒꯤ 30% ꯍꯥꯏꯕꯗꯤ 7,500 USDC ꯃꯊꯪ ꯊꯥꯗ ꯃꯗꯨꯒꯤ ꯇꯤꯝ ꯕꯤꯖꯤꯅꯦꯁꯇ ꯃꯗꯨꯒꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯔꯤꯋꯥꯔꯗꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯐꯪꯉꯒ ꯆꯠꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯤꯇꯪ ꯀꯨꯞꯊꯕ ꯀꯟꯗꯤꯁꯟ ꯈꯔ ꯑꯩ ꯌꯥꯝꯅ ꯁꯥꯡꯅ ꯅꯩꯅꯖꯔꯔꯣꯏ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯔꯦꯡꯛꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ VP ꯍꯥꯏꯕꯗꯤ 25% ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯔꯦꯡꯛꯅꯤ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯔꯦꯡꯛ ꯑꯅꯤꯈꯛꯇꯣꯉꯥꯟꯕ ꯂꯦꯛꯇ ꯌꯥꯎꯔꯛꯑꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯕꯤꯖꯤꯅꯦꯁꯁꯤ ꯃꯊꯪ ꯄꯨꯟꯁꯤꯜꯂꯛꯑꯒ $1,00,000 ꯆꯥꯡ ꯌꯧꯔꯕ ꯑꯗꯨꯒꯗꯤ ꯁꯣꯝꯁꯦ 25% ꯗꯥꯏꯔꯦꯛꯇꯒꯤ 25% ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯤ $50ꯗ ꯁꯤꯌꯥꯔ ꯑꯅꯤ ꯈꯛꯇꯪ ꯂꯧꯔꯛꯄꯗ $100ꯒꯤ 25% ꯍꯥꯏꯁꯤ $25 ꯂꯥꯛꯀꯗꯣꯏꯅꯤ ꯀꯅꯥꯒꯨꯝꯕꯅ $1,000ꯒꯤ ꯂꯧ ꯇꯥꯔꯒꯗꯤ 25% ꯍꯥꯏꯁꯤ $250 ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯁꯔꯨꯛ ꯃꯔꯤꯅꯤ ꯁꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃꯅꯤ ꯈꯨꯗꯛꯇ ꯇꯥꯟꯕ ꯌꯥꯏ ꯆꯥꯎꯈ꯭ꯔꯕ ꯏꯟꯀꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯏꯟꯗꯥꯏꯔꯦꯛꯇꯒꯤ ꯉꯁꯥꯏꯒꯤ ꯗꯤꯐꯔꯦꯟꯁꯤꯌꯦꯜ ꯀꯦꯄꯤꯡ ꯀꯃꯤꯁꯟ ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯆꯥꯎꯔꯕ ꯇꯤꯝꯗꯒꯤ ꯆꯥꯎꯔꯕ ꯔꯦꯚꯤꯅ꯭ꯌꯨ ꯑꯃ ꯀꯥꯔꯛꯀꯗꯣꯏꯅꯤ ꯏꯟꯁꯇꯦꯟꯠ ꯑꯃꯁꯨꯡ ꯃꯟꯊꯂꯤ ꯌꯥꯝ ꯆꯥꯎꯅ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯔꯀꯦꯇꯤꯡ ꯇꯧꯖꯕ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯉꯝꯖꯕ ꯑꯃꯇꯪ ꯑꯅꯤꯇꯪ ꯃꯉꯥꯇꯪ ꯇꯔꯥꯇꯪ ꯏꯁꯥꯅ ꯂꯧꯖꯔꯤꯕꯗꯨꯒꯤꯗꯤ ꯃꯗꯨꯒꯤꯁꯨ ꯗꯤꯚꯤꯗꯦꯟ ꯑꯆꯧꯕ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯕ ꯌꯥꯕ ꯑꯗꯨꯒ ꯈꯨꯗꯛꯀꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯥꯔꯅꯤꯡ ꯑꯃ ꯇꯥꯟꯕ ꯌꯥꯕ ꯑꯃꯁꯨꯡ ꯇꯥꯟꯅꯔꯤꯕ ꯉꯁꯤ ꯀꯜꯀꯇꯥꯗ ꯇꯣꯞ ꯑꯆꯧꯕ ꯂꯤꯗꯔ ꯑꯃ ꯂꯩꯔꯤ ꯉꯁꯤ ꯇꯦꯜꯂꯕ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯉꯁꯤ ꯐꯤꯅꯦꯛꯁꯀ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯅꯕ ꯖꯨꯟꯒꯤ ꯇꯥꯡ 1ꯗꯒꯤ ꯍꯧꯔꯛꯄꯅꯤ ꯉꯁꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯆꯞ ꯆꯥꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯗꯤ ꯖꯨꯟꯒꯤ ꯇꯥꯡ 3-4 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯞꯀꯤ ꯆꯥꯡꯁꯤꯗ ꯂꯨꯄꯥ 1.5 ꯍꯦꯟꯅ ꯇꯥꯟꯕ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯗꯨꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯑꯦꯆꯤꯚꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯉꯝꯒꯦ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯉꯝꯕ ꯌꯥꯏ ꯁꯤꯗ ꯇꯥꯜꯂꯒꯦ ꯈꯜꯂꯒꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯑꯗꯨꯝ ꯆꯥꯎꯅ ꯇꯥꯟꯕ ꯌꯥꯏ ꯃꯗꯨꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯗ ꯅꯠꯇꯦ ꯁ꯭ꯀꯦꯝ ꯅꯠꯇꯦ ꯂꯤꯒꯦꯜ ꯄ꯭ꯔꯣꯖꯦꯛꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒ ꯏꯔꯣꯏꯅꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯀꯥꯟꯅꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯧꯍꯧꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯖꯨꯝ ꯁꯦꯁꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯅꯦꯛꯁ ꯑꯃꯁꯨꯡ ꯑꯣꯔꯤꯌꯁꯀꯤ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯅꯔꯤꯕ
ꯍꯥꯏꯕꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦ ꯐꯤꯅꯤꯛꯁ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯥꯁꯤ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯃ ꯂꯧꯔꯤꯕ ꯌꯥꯝ ꯑꯆꯧꯕ ꯊꯧ ꯑꯃ ꯄꯨꯔꯤꯕ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦल ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯔꯤꯌꯥꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯁꯨ ꯗꯥꯏꯔꯦꯛꯂꯤ ꯃꯗꯨꯒꯤ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯁꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯗꯒꯤ ꯍꯤꯟꯗꯤꯗꯁꯨ ꯃꯁꯥꯃꯛꯀꯤ ꯁꯦꯁꯟ ꯂꯩ ꯃꯥꯒꯤ ꯁꯦꯁꯟ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯑꯣꯔꯤꯌꯥꯁꯀꯤ CEO ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ JP ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤ ꯄꯨꯡ 7ꯗꯒꯤ ꯄꯥꯡꯊꯣꯛꯇꯕ ꯁꯦꯝ ꯂꯤꯡꯛꯁꯤꯗ ꯄꯨꯡ 7ꯗ ꯑꯃꯨꯛꯁꯨ ꯑꯣꯔꯤꯌꯥꯁꯀꯤ ꯍꯤꯟꯗꯤ ꯁꯦꯁꯟ ꯂꯩꯒꯅꯤ ꯍꯣꯏ ꯍꯤꯟꯗꯤ ꯈꯪꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯍꯤꯟꯗꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯒꯅꯤ ꯑꯃꯁꯨꯡ ꯉꯁꯤ ꯀꯝꯄꯦꯅꯤꯒꯤ ꯑꯣꯅꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯦ ꯀꯅꯥ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯈꯔꯁꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯅꯤꯂꯦꯁ ꯁꯔ ꯃꯥ ꯃꯁꯥꯃꯛ ꯄꯨꯅꯦ ꯃꯆꯥꯅꯤ ꯃꯥꯁꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯍꯧꯕꯗꯒꯤ ꯉꯁꯥꯏ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯩꯈ꯭ꯔꯦ मासु सोदना तारमगनी लोन खंगद्रगसु अइना उलिबा सिंसियासिंग मासु उरंगनी ओके मासु अइ कॉक्सन जगे माउंटगसु कोई वाही खरदम हिंदी दा और तामिनसे अइ अमु अइ मिटेरों दम अइ ट्रांसलेट तौजगे ओके ngasa aina hajakiba 91 countries already ngasi 91 countries da jawraba magi shareholder lairaba tuga hoji hoji 6500 shareholders ko ngasi wawda total ngasi gi malem gi thakta lairiba 6532 aduga punna ngasi wawda 1,58,258 हाइबदी ngसाई लाख 13 दुगी मनदा सिवावदा ऑल ओवरऑल ngasi wawda सेल तौरबा अदुम हौजी हौजी ngसाई यूनाइटेड स्टेट के अजी पार्सेस अनि खक तौरे शेयर अनि लौरे सामान यूनाइटेड किंगडम सामान होय साउथ अफ्रीका पार्सेस को सुमाय तो न खुदक खुदक ता कदाय कदाय दे खुदक खुदक लौरे ga कोना लाइव अदुम जेंग बजाबा सुमाय न मागी लाइव प्रूफ जेंग बजाबा दुगा ngasi साउथ अफ्रीका ख्वाइदे की टॉप ता लैसे साउथ अफ्रीका नि 2152 शेयर होल्डर्स अमसुंग 59891 shares aduga koi second position da lerisi burkina faso aduga koi ahum subada hoji india si 1187 shareholder ngasi su leiraba 13870 shares adu sida panjaba jabadi ngasi ki orias ki magi directly website ki jakona directly adum sida ki share kana umna adum laujaba jai adu madudagi su chap manai अदु मधुदगी लौरपसी जामद्रबद ngasi aina panjari ba ngasi haukiba 2025 ki november dagi haurakibani adu ngasi sang ma matam sida ngasi 1,58,000 khaktani ngasi jolaiba amasung sida laise 13,870 si sang aba matam sida jolakpa adu telaba ngasi tha ama khara heliba jani sida jamdrabada ngasi फिनस की प्लेटफॉर्म दगी चांगा की मथक्ता सेल तौई हाइतारे अदुदी 13,000 की मथक्ता ngasi तेलबा था अमा खरा हेलकपदा चांगा हेना ngasi फिनस प्लेटफॉर्म दगी सेल आउट तौई सांग अमा ngasi था तरुक की हेलबा था तरुक तेरे की जाने सिदा ngasi लिसिंग त्राउंडोय गसा हुम की सांग खक्तनी अदुदी सांगसता फिनक्सी गंगसी कोलाफर तौरपदगी यामना सांगसी यामना वांगना ngasi मागी शेयर सी सेल तौई अदुना ngasi था अनिहुंगी अरिपदा था अनिहुंगी मतुंग दगिदी सुंगसोय सोदना ngसागी इंडिया सी सेकंड रैंक मे बी फर्स्ट रैंक तवावदा लाखप जारी मरमदी इंडिया इज द ह्यूज पावर ओके अदुदि ngasi की सेशन सिगी मिथुंगलेन ओरिबा गी इनवाइटी अखोय सर से आई क्वेश्चन जगे मयाम तामिनसी ngatung स्क्रीन शेयर ऑफ तौजगे ओके नाउ नीलेश सर सर मैं आपको कोच बना रहा हूँ सर यस सर मेरा आवाज आ रहा है सर बिल्कुल बिल्कुल आवाज आ रहा है सर आपका ओके मयाम पुनमक अखोगी यारगदि अखोना इसा इसागी रिएक्ट चंगकांदा को रिएक्ट चंगकांदा अखोगी डिजिटल क्लैपिंग तौबियो नत्रगना अखोगी थम्स अप तौबियो लव सिंबल नसिंबल नंबियो मरमदि अखोगी ngasi लैरिबा नीलेश सर से अखोना इंटरनेशनल साइना पंजाबे इंटरनेशनल अमसुंग फिनुक्स अमसुंग ऑडियंस के कोलैबोरेट की जामना सावना थौदांग लौरिबा ngasi डायरेक्टली मैनेजमेंट गा अदि लिंक लाइनरिबा अदुगुंबा अखोगी टॉप डायनामिक लीडर नी आई नीलेश सर को क्वेश्चन जगे मोस्ट वेलकम सर नीलेश सर आप अपना एक वैल्यूएबल वर्ड मेरे कम्युनिटी के लिए रखिए सर वेलकम वेलकम सर यस थैंक यू सो मच रघुमनी जी काफी अच्छा लग रहा है
फिर मैं आपकी मणिपुरी भाषा तो पूरी तरीके से समझ नहीं पाया, लेकिन जो भी आपने प्रेजेंटेशन दिया जिसमें मैं ऑरियस और फिनेस के बारे में जो इन्फॉर्मेशन दी उस चीज को मैं समझ पा रहा था इसमें। सो मैं यहाँ पे सभी लोगों का मैं यहाँ पे शुक्रिया करता हूँ और सभी लोगों का यहाँ पे स्वागत करता हूँ मैं इस ऑरियस और फिनेस के फैमिली में। दोस्तों मैं बताना चाहता हूँ कि आज अगर हम देखेंगे जो ऑरियस है जो गोल्ड माइनिंग कंपनी साउथ अफ्रीका से है। और दूसरी इंपॉर्टेंट बात है कि आज उनका तो जिम्बाब्वे में जिस तरीके से गोल्ड माइनिंग और सारा जो भी काम चल रहा है, आज दोस्तों सबसे अच्छी अपॉर्चुनिटी हमारे पास में यह है कि आज जो $1000 का जो शेयर है, अगर आप देखोगे शेयर सर्टिफिकेट पे जिसके ऊपर ऑर्डिनरी वैल्यू $1000 लिखी हुई है। इंपॉर्टेंट क्या है कि जो आज कंपनी का एसेट वैल्यू है उसके हिसाब से जो 30 लाख जो शेयर्स कंपनी के है उसके हिसाब से पर शेयर का वैल्यू $1000 है। दोस्तों उसमें से 14 लाख जो शेयर है वो पब्लिक के लिए कंपनी ने निकाला हुआ है। और इम्पोर्टेंट बात यह है कि आज हमें मौका मिला है वो डिस्काउंटेड में खरीदने का। दोस्तों ये जो मंथ है हमारा इतना इम्पोर्टेंट मायने रखता है, क्योंकि आज जो है हम देखेंगे इस शेयर्स का वैल्यू $50 है, लेकिन नेक्स्ट मंथ में यानी 5 तारीख के बाद में इसका जो वैल्यू है ये चला जाएगा $100। यानी अगर आज की डेट में अगर आप शेयर्स अगर आप $50 से खरीद रहे हो तो नेक्स्ट मंथ में ही आपको एसेट का यानी आपके शेयर्स का वैल्यू आपको अप्रिशिएट होकर डबल का वैल्यू आपको देगा। सबसे इंपॉर्टेंट बात यह है कि उसके बाद में 100 से लेके इसका 200-300 के हिसाब से करीब करीब $1000 का शेयर जाएगा, जो चला जाएगा जुलाई 2027 तक का। साथ में हमें अपॉर्चुनिटी ये है कि अक्टूबर महीने के बाद में इस ईयर एंड तक का जो भी शेयर्स बाय करेंगे इस ईयर एंड यानी जनवरी में, उन लोगों को जो डिविडेंड मिलने वाला है एक्सपेक्टेड वो $60 के आसपास तक का वो डिविडेंड रहेगा। मतलब आज अगर हम $50 में भी अगर हम शेयर्स अगर बाय करते हैं तो दोस्तों हमारा शेयर्स का वैल्यू तो है टेंटेटिव अप्रोक्सीमेटली कैसा है कि आने वाले दिसंबर एंड तक अगर हम देखेंगे तो $400 से $500 तक का रेट चला जाएगा। और उससे इम्पोर्टेंट बात यह है कि आज अगर हम $50 में शेयर्स अगर बाय करते हैं तो इस ईयर एंड यानी जनवरी तक का जो है हमें एक्सपेक्टेड डिविडेंड जो अराउंड $60 तक का भी हमें यहाँ मिलेगा। और साथ में दोस्तों बताना चाहता हूँ कि जो कोलैबोरेशन की अगर हम जो बात कर रहे हैं, आज ऑरियस का जो है एक इंटरनेशनल बैंक है जिसका नाम बैंकर्स है, उसके साथ में कंपनी का कोलैबोरेशन हुआ है ऑरियस का, जहां पे जो वीजा और मास्टर कार्ड पेमेंट गेटवे के लिए ये कंपनी काम करती है। और उससे इंपॉर्टेंट बात बताना चाहता हूँ दोस्तों कि आज उस कंपनी के माध्यम से यहाँ पर हमें जो मौका मिल रहा है कि जो भी अगर हम अगर फंड्स या भी जो भी डिविडेंड आने वाले समय में अगर हमें यूएसडीटी या यूएसडीसी के माध्यम से अगर आता है तो सारा की सारा फंड उसमें हम लोड करके उसमें से हम इंडिया के ही नहीं पूरे ऑल ओवर वर्ल्ड में किसी भी कंट्री में जाके हम उसकी लोकल करेंसी को विड्रॉल कर सकते हैं। कहने का मतलब ये बताना चाहता हूँ मैं आप लोगों को, अगर मान के चले कर आपने $1000 का अगर आपने प्रॉफिट बनाया और आपको उसको विड्रॉल करना है, आप डायरेक्टली उस कार्ड में लोड कर लीजिए। और लोड करने के बाद में चाहो तो किसी भी एटीएम से जाके आप वहां से कैश विड्रॉ कर सकते हो, या फिर आप कहीं पर भी आप जाते हो जिस तरीके से कार्ड से पेमेंट करते हो आप उसी तरीके से उस कार्ड से पेमेंट भी आप कर सकते हो। तो ऑलरेडी कैसा है कि जो बैंकर्स के माध्यम से वहां से कार्ड ऑलरेडी कुछ लोगों के लिए डिस्पैच हो चुके हैं। और आने वाले आज से दिन के 10 दिन के बाद में जो भी आपको स्क्रीन पे जो ऑरियस का कार्ड नजर आ रहा है इसी की बात मैं कह रहा हूँ, आज से 10 दिन के बाद में एक आम पब्लिक और उनके लिए भी कैसा है कि ये कार्ड अवेलेबल यहाँ पर हो जाएंगे। सो दोस्तों एक ग्रेट अपॉर्चुनिटी हमारे पास में है। सबसे इंपॉर्टेंट बात तो ये हर चीज यहाँ पे लीगल और एथिकल वे पे काम करिए, क्योंकि हम जो यहाँ पे यूएसडीटी या यूएस डीसी अगर हम उसके अंदर हम अगर लोड अगर हम करते तो इंटरनेशनल बैंक उसमें एक्चुअल में वहां पे यूएस डॉलर को उसमें लोड करके इस पेमेंट गेटवे सिस्टम यानी वीजा और मास्टर कार्ड के माध्यम से हमें इंडिया में लोकल करेंसी या हम नेपाल में या किसी भी कंट्री में अगर हम रहते हैं तो वहाँ की लोकल करेंसी हम उसमें से विड्रॉ कर सकते हैं। तो इतनी ग्रेट अपॉर्चुनिटी जो हमें ऑरियस के माध्यम से मिली है, तो दोस्तों मैं यही कहूंगा ये इस महीने में आप ये अपॉर्चुनिटी को बिल्कुल भी मत करिए, क्योंकि अभी $50 का रेट है लेकिन नेक्स्ट मंथ में ये चला जाएगा $100। तो जितना कैपेसिटी हमारा बनता है उतने शेयर हम खुद भी बाय करें और आने वाले हमारे ज्यादा से ज्यादा कम्युनिटी को हम इसको प्रमोट करें। कम से कम हमारे कम्युनिटी में हर किसी के पास में 1 से 10 शेयर तो भी मिनिमम कम से कम होना चाहिए। सो थैंक यू सो मच रघुवीर जी, आपने मुझे यहाँ बोलने का मौका दिया है। मैं सभी को यहाँ पर धन्यवाद देना चाहूंगा और विश यू ऑल द बेस्ट फॉर द फ्यूचर। थैंक यू थैंक यू सो मच। नीलेश सर, आप इसके लिए तहे दिल से मैं आपका शुक्रिया अदा करता हूँ सर। और आप थोड़ा बने रहे तो मैं थोड़ा ट्रांसलेट करना चाहूँगा मणिपुरी में भी। ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯁꯤ ꯑꯩꯈꯣꯏꯅ $50ꯗ ꯂꯧꯖꯍꯧꯔꯒꯁꯨ $50ꯗ ꯂꯧꯔꯒꯁꯨ ꯉꯁꯤ ꯑꯣꯛꯇꯣꯕꯔꯗ ꯐꯪꯕ ꯌꯥꯕ ꯗꯤꯕꯤꯗꯦꯟꯁꯤ ꯌꯥꯝꯗ꯭ꯔꯕꯗ $60ꯒꯤ
dagi akhoi phangba hauba jaba aduga ngasai gi January dagi phangba jaba sing ngasai na hajagre sa di jamdrabada 75-80 dollar de koina phangba jaba dividend dadi ngasi akhoi na jangkhai sida si tha sigi manung haitara lairiba ngasai gi July August ki tang taruk manga harasi taruk ti parasi manga bawgi manung da akhoi na $50 ki sang sida akhoi na lawjo bu matam da kana bajaba madugi ngasai lija ki wari de sa na dum panbire madum akhoi na ngasi taliba mayam se karino lakadar dividend mayam se kaidon haragadi USDC ko as akhoi na stable coin na akhoi gi Polygon blockchain ngasi akhoi na lairiba sinagadoriba Phoenix wallet ki through da gi akhoi na dum USDC oina earning tawba jai ado hariba Aureus ki ngasi bankers harisi kaino ko international bank ni bankers ko ngasai ni su poster on de jangan jare hari bankers tuga Aureus ka ngasi collaborate toro kan de Aureus bank card na ngasi already visa card ko gi India da su lakhe madu ai WhatsApp to sung sai na thanga chagi bani madu su tamda sa de jangan jage adi India ge tonga tonga ba ko gi mi oi khara gi minga kona na adagi photo kapaga thara bo already delivery toro kan da sida ngasai physical ona lakada bani na matam khara di changani ado smai to na ngasi gi master card visa card ko akoi gi visa card sidi akoi gi KYC leigadamni sa gi mingda lakadamni ado master card haraga di akoi gi bank ki mingda Aureus bank card harisini smai to na akoi gi ngasi isa gi mingda na taba bank ki mingda US dollar akoi gi leiriba ai gi portfolio ai gi leijariba value do ngasa gi USDC oina ngasa gi leiri do madugi value do sapsana akoi gi American dollar atar US dollar hojik akoi fiat dollar America da satna riba dollar si oina hanbi gadawbo amasung hariba cars da no mo da 1 lakh dollar habdi lipa crore amagi sa akoina transaction tawba jabo crore amadagi hena haitare no mo gi manungda jam saw khorba senfam ni aduma to na khona hariba cars ma para kan anywhere malem gi tonga tonga ba leibak ta khona adum chat pa jabo mafam hom dugi currency fiat currency sing even ngasi Nepal da satkera Australia sakera koi China sakera Thailand sakera Korea sakera America sakera India da laigera any akoina sinariba debit card bank ki ATM card sinaru sumana sigi card si any ATM da namjal laganda akoigi India da leire ayana lotok jai tonga tonga lebak to gi currency fiat currency lotok ga sina bajaba yamna legal oiba sida akoina kiningai kento leitaba akoina dollar leire dollar kamaina kai doino kan ada pi doino kada da jon doino habna sing masi jam chawbo oi khajik khrak tu di market su jam line adum akoi mesen thadok thajin tawna basu jai natraga exchange da sala khajik khrak tu gi di thoina maru oide ado sauna sales se sanar ke hatara di akogi government gi miyeng da su akoi white money oibe jaba legal oibe jaba hatare ko kaimta masi amak pa leitaba adu makhal gi khodong saba already jawrakre adi order adagi tharakre la thungarani aduga akoi miyam gi oina su masi gi khodong sa phangani aduga khwaidagi nungaiba paw mana mathang tha tang 18 si akogi kano pangthokadaba program ama ko achau program ama leiri madugi international program se da su saru janing basingna madugi target khara maybe ngasi pung mapan gi session da koi nilesa gi kanba adagi company gi final decision leira ga di madu so dan announcement tawba jai madugi business target ama leigani business target akuna fulfill tawraga di mafam dugi program jawr bajai amasung leiba field visit tawba jai matam du da sungi ba sana kamai sungi no adna singba magi plan sing da sana sungi ba do kana practically ibitna akoi uru bajai jeng bajai madugi khudong sa su leigani